Samasamadi chatna kanglol kunai amagi mamai chumliba art for singbu maru oina sumang kumhai cinema amadi drama singbu kunai amabu afaba lamdam asida purakna ba chawkhatpa kunai ama oihanbada chawna mating pangli loinana artist singi tungi future gidamak leingakna karigumba khara toubagi matam oire haina oinam AC da hana minister oiramlaba Laistram Radhakishwarna Haikre Wapamasi Kanglai Living Arts Kangla Manipur Nam Ministry of Culture ge Senthang Makhada Taranithoi Raksuba Festival of Folk Narrative Arts Amadi Kangla Theatre Marathon 2026 ki oina tha sige tang amadagi taret fauba Imphal West ki Kangla Uchiwada Auditorium da chatharakiba Festival for the Promotion of Cultural Diversity 2026 ki State Drama da Best Script Writer, Best Director, Best Actress, Best Child Artist amadi award kaya fanglakhraba sing taramna okpagi thoramda haikibani. Kainau Thongkha Youth Club KYC na sinduna kainau da pangthokiba saknairaba ayi bamoirang them inaugi mayekta fambak saktam langba lipun fasal kainaugi team na sanaba uthaba angaubagi artist sing taramna okpagi thoram aduda Ex-Minister MLA Laistram Radhakishwar, Kakching AC ki Hanagi MLA Y Surchandra Singh, Saknairaba Ayiba Moirang Them Inau Amadi KYC Kainau Thau Puba, L Ranjan Su Sarugyaki. Kainau Youth Club na Sinduna Moirang Them Inau na Iba Uthaba Angauba Haiba State Drama Asi, Fambak Saktam Langba Lipun Kainau Nas Sangna Bada Award Sing Haibadi Best Production Best Director da Asem Manglemba, Best Script Writer da Moirang Them Inau, Best Actress Khagembam Chanu Leimatombi Ani Suba, Best Actor da Asem Manglemba Ani Suba, Best Makeup da T Suniti Bala Ani Suba, Best Stage Star Taran 12-star member Ahum Suba Child Actress da Leiprakpa Mona Lisa da Selgimana Amadi Certificate Piduna Pukning Thogatke Laistram Radhakishwarna Makhatana Haikibada Manipur bu Malemda Masak Takpada Art and Culture so achoba thodang loribani Maramasina artist sing chawkhat naba Naidana hotnaduna masak thokpa Fambak saktam langba lipun kaino asigi hena masak thokpa oinaba hotnabada Pangba yaba mateng pangani haina su Surchandrana Makhatana phongdorkli. Aipuna tamna thana re ya roido ba yu dugi khunai na lei mathai leragada ba adugumba drama ama adugumba art form theater ma bana ngakku bu change ba madu ngakka du dukana praja artist ne di ngakku natta namgada natta kari gi okoi di mokoi bu art do ek du to handa baking to change masida koi theater ma change Haibati Hamba Amasani, Hamba to later get the Karamna, Kana Pungani, Karamna, Takan, Tikani, Zanata, the Pigani, Maramasina, the Queen Mayana, the she, Yavaisina, Propana, Masibo, by deception of Vidiva, Masibo, Hakati, the Shay, Masi, Top, Lamna Masidi, duty responsibility, and Jagay.